KCP MC Progressive ki Maikaidegi Arambai tenggol akanba warning thamnakli 13 August ki wathokta chenaba miyoi sing Arambai tenggol gi miyoi singna kangkhatpa manba mawongda party gi mayokta kudom bisingak lebadu afaba oiroi nasa gi mungpham thijaba pangkhak oigani KCP MC Progressive na sangsilakpa lambidagi handokho Arambai tenggol gi mingchat thinabsu makha tana tawba yaroi Laibak thugaiba Arambai tenggol na kangkhatpa targadi Arambai tenggol gi mathakta athingba thamlakani Iraisa ama oina party na paikhalakpa thabak singda apen pen da phungdokpadi matam chupata taramna oi kodom misinglaga awat pa sarak lagadi khwaidigi tamthiba yaknaba oirakani kawganu mama mapa imung manung singnasu Arambai tenggol gi mingda laibak khabai khara sariba nachana su sing matam lainingai fajin punchin hobana punamakdagi yaifaba oigani makha tana Arambai tenggol gi iraisa singna party gi mayokta kalak kanjau laklagadi sabsaba thabak paikhatkani KCP MC Progressive Standing Committee makha tarakpada Arambai gi lusingba Robin Mangang khwarakpamna asumna phongdorakli hanadi Facebook ta na singna panghaya hainabana makhal amani haujikti wase luraklabanina aina eti gi mahut sinjaraga wafam amata thamjage KCP MC Progressive na afapata khantadana Arambai tenggol da hektamak warning tawasidi yamna leibak masa tade naha singi asawba aikoina phajinba ngamaktaba yai haujiki oiriba situation asida aikoi masel yengthinaba matamdi sukoi oide KCP MC Progressive na mafam matam ama sinbirao natraga aikoina sinjau haibra aduga high level da yam lemna semai tathok tasin tawnasi natragadi Mairik pidagi maijaubi olakpada mangjadoise kana sunate ima lebak asini Arambai tenggol na kanagi sumi changchangba natraga mayokta lepa leijakhide supna tangi iraisa ama oina aran asoi khudemak khara yengnaduna ngakminnasi haijabadani 13 August concert ta AT ga suhiram amata da mari lainajakhide KCP MC Progressive ki contact ngaijari thagatchari